Yausang kumhai mari lainana pamdaba thodok thoktanaba amadi gari macha amadi achauba thoribasingda niyom kaina thodanaba Porompat police na achat awok drive chathakrai. Andro Kendra da thokiba Andro amadi sandang senba maring aniki marakta lamgi wahauda Andro miyamgi hak singdarakpani amadi akan mamongda condemn tawi haina Ken singna phongdorakli. Ward number 6 ki councillor T Indrajit alias Boyna ngase club marida mask amadi sanitizer sing yenthokrai. Thoramaduga mari lainana T Indrajit na phongdokibada ngasi fawbada COVID-19 na lakpadagi hauna Ward number 6 ta laiba awana tarba singda mating panglaga lakli. Hayeng Assam amadi West Bengal da pangthokadoriba mikhalgi ani suba phase ki vote thadanaba sem saba loire. Ngarang West Bengal gi election campaign gi aroiba numita lengak paiba Trinamool Congress amadi BJP anina akan mamong da election campaign chathaki.